ꯃꯛꯇꯗ ꯑꯩꯒꯤ ꯚꯤꯌꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯑꯩꯈꯣꯏꯒꯤ 1K ꯌꯧꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯅꯕ ꯑꯍꯥꯟꯕ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥꯒ ꯀꯣꯕꯤꯗꯒꯤ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯚꯤ ꯀꯣ ꯄꯤꯁꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯦ ꯑꯗꯨ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯤꯡꯒꯗ ꯑꯗꯨꯝ ꯆꯥꯒꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯂꯦꯖꯥ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯤꯜ ꯂꯩꯔꯦ ꯑꯗꯒꯤ ꯃꯀꯜ ꯂꯩꯔꯦ ꯃꯈꯣꯡ ꯂꯩꯔꯦ ꯂꯣꯏꯁꯨ ꯂꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯑꯍꯥꯟꯕꯗ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯇꯛ ꯏꯪꯒꯥꯏꯔꯀꯥꯟꯗꯀꯣ ꯃꯍꯤꯁꯦ ꯑꯝꯇ ꯍꯥꯟꯅ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯇꯧꯁꯤꯔꯥ ꯌꯦꯟ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯃꯍꯤꯁꯦ ꯑꯃ ꯖꯣꯗ꯭ꯔꯣ ꯍꯩꯒꯤꯕꯗ ꯃꯍꯤ ꯌꯥꯎꯔꯤꯅꯤ ꯁꯤꯁꯨ ꯇꯤꯟꯕ ꯌꯣꯠꯂꯦ ꯍꯥꯏꯕ ꯆꯥꯛꯈꯨꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯟꯅ ꯑꯝꯇꯪ ꯂꯝꯒꯤꯅ ꯁꯦ ꯐꯥꯁ ꯐꯥꯏꯠ ꯍꯧꯖꯔꯒꯦ Atin tiyan na. Ayun ko na. Kulit. Thùng cái nó cũng lấy thùng cái nga mà hiền thân hiền cái nào rồi nó nó cọp nha lên đi ra khỏi
Patria, patria. Masih dia matanggal sudah ada tak keluar ya sampai jam satu ikut lagi kita lama lagi mau nagkayaw gabi na kitang sana wala di ba matang siya pasensya lagi ya atang video ngayon puto na laki ya kalau matin puto